ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ, ꯑꯃꯅ ꯁꯣꯔ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕꯤ ꯑꯗꯨꯒ ꯑꯃꯅ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕꯤ ꯑꯅꯤꯈꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅꯗꯤ ꯄꯨꯟꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯊꯤꯅ ꯆꯩꯕꯤꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯣꯏ ꯑꯅꯤꯗ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯇꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯩꯅ ꯄꯨꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯒ ꯀꯩꯒ ꯇꯟꯗꯅ ꯑꯇꯩꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯗꯕꯤ ꯃꯣꯏ ꯑꯅꯤꯗ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯪꯕꯥꯅꯕꯤꯗꯨ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯃꯥꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯤꯡꯕ ꯊꯥꯛꯂꯒ ꯉꯧꯕ ꯀꯥꯡꯍꯧꯗꯨ ꯇꯞ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯃꯇꯥ ꯊꯣꯏꯁꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯣ ꯊꯣꯏꯁꯥ, ꯊꯣꯏꯆꯥꯎ! ꯊꯣꯏꯁꯥꯁꯨ ꯁꯪꯕꯥꯅꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒꯗꯨ ꯑꯃꯗ ꯊꯝꯂꯝꯗ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯣ ꯑꯩ ꯀꯧꯔꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯦ, ꯐꯖꯧ ꯌꯥꯗ꯭ꯔꯕ ꯁꯛꯇꯣ ꯃꯤꯡꯁꯦꯜ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯁꯨ ꯄꯪꯊꯤ ꯊꯤꯗꯕꯅꯤ꯫ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯈꯔ ꯀꯟꯕꯁꯤꯗ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯁꯥꯅ ꯈꯪꯕꯣꯏꯔꯦ꯫ ꯊꯣꯏꯁꯥ ꯁꯪꯕꯥꯅꯕꯤꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕꯗꯨꯒ ꯂꯣꯏꯅꯅ ꯌꯣꯡꯆꯥꯛ ꯃꯔꯨꯒꯤ ꯃꯅꯝꯗꯨ ꯐꯨꯡ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯄꯗꯨꯗ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ-ꯃꯦꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯁ, ꯃꯁꯛ ꯅꯝꯊꯤꯕꯁꯤꯕꯨ ꯀꯩ ꯆꯥꯔꯛꯀꯦ? ꯊꯤꯅꯝ ꯅꯝꯃꯦꯃꯤ ꯅꯪꯕꯣ! ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯆꯥꯔꯛꯄꯅꯤ꯫ ꯋꯥ ꯉꯥꯡꯒꯅꯣ! ꯉꯥꯡꯒꯦ ꯍꯥꯏꯔꯒ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯍꯟꯗꯣꯛꯑꯒ ꯂꯩꯌꯨ, ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯅꯥꯒꯤ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯒꯤꯕꯨ ꯍꯦꯜꯂꯤꯅꯦ? ꯕꯦꯝꯃ, ꯆꯨꯍꯤ ꯆꯥꯒꯦ ꯇꯧꯕꯅꯤ ꯑꯩꯁꯨ, ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯏꯒꯤ ꯂꯩꯔꯗꯤ ꯈꯔ ꯆꯥꯒꯦꯗꯅ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯄꯤꯒꯦ꯫ ꯑꯗꯣ ꯅꯪꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯀꯥꯎꯔꯕꯣ ꯅꯪꯕꯣ? ꯉꯁꯤꯁꯦ ꯂꯝꯄꯥꯛꯇ ꯃꯦꯂꯥ ꯂꯩ ꯍꯥꯏꯗꯣ, ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯑꯒ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦꯗꯅ꯫ ꯁꯦ, ꯆꯨꯍꯤꯁꯦ ꯂꯣꯏꯅ ꯐꯝꯖꯤꯜꯂꯝꯃꯤ, ꯃꯆꯦꯠꯁꯤꯃ ꯆꯥꯔꯣ꯫ ꯀꯔꯥꯏ? ꯁꯦ ꯆꯥꯔꯣ, ꯑꯩꯁꯨ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛꯇꯣ ꯁꯨꯅꯨ ꯇꯩꯔꯛꯄ ꯀꯥꯎꯅꯤꯀꯣ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯤ ꯋꯥꯟꯊꯅꯕ ꯁꯣꯏꯔꯣꯏꯕ꯫ ꯈꯪꯖꯩ ꯏꯕꯦꯝꯃ, ꯑꯩꯁꯨ ꯇꯩꯖꯔꯛꯀꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃꯒꯤꯗꯨꯗꯤ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯇꯧꯕꯅꯤ꯫ ꯍꯣ ꯑꯗꯨꯅꯕꯨꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤꯁꯤ, ꯀꯥꯎꯗꯅꯕꯅꯦꯅ꯫ ꯀꯥꯎꯔꯣꯏ, ꯑꯗꯨꯛ ꯂꯨꯕꯗꯨꯕꯨ ꯀꯥꯎꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯅꯍꯥꯟꯁꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯣꯏꯗꯧꯅꯅꯦ ꯂꯦꯡꯊꯩꯅꯕꯗ ꯋꯥꯟꯊꯈꯤꯕꯗꯣ, ꯑꯁ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ꯫ ꯕꯦꯝꯃ, ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯗꯤ ꯀꯜꯂꯤꯍꯦ꯫ ꯅꯠꯇꯦ, ꯀꯩꯀꯩ ꯆꯥꯒꯦꯕ ꯑꯗꯨ ꯀꯜꯂꯤꯗꯨꯕꯣ? ꯏꯁ, ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯗꯤ ꯌꯥꯗꯨ ꯀꯥꯊꯣꯛꯄꯗ ꯅꯍꯥꯟ ꯏꯅꯦ ꯃꯣꯏꯊꯥꯞꯇꯣ ꯑꯣꯒꯤ ꯇꯧꯕꯗꯣ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯣꯔ ꯃꯅꯝ ꯑꯗꯨꯝ ꯅꯝꯊꯤꯔꯤꯗꯨꯅ ꯀꯩ ꯆꯥꯕꯩꯅꯣꯕ? ꯉꯁꯤꯒꯤꯁꯤꯕꯨꯗꯤ ꯌꯣꯡꯆꯥꯛ ꯆꯥꯕꯩꯅꯤ꯫ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯝꯊꯤꯔꯤꯗꯨꯅ ꯀꯩꯗꯧꯕ? ꯑꯗꯨꯅ ꯀꯝꯗꯧꯕ? ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨꯅꯤ, ꯀꯩꯁꯨ ꯆꯥꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯆꯅꯝ ꯇꯤꯜꯍꯧꯕꯨꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯏ꯫ ꯑꯗꯨꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯅꯝꯊꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗ ꯑꯌꯨꯛꯇ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯍꯩ ꯔꯥ ꯃꯣꯔꯣꯛ ꯑꯁꯥ ꯑꯁꯤꯟꯁꯦ ꯌꯥꯝꯅ ꯆꯥꯈꯤ ꯍꯥꯏꯌꯦ, ꯑꯗꯨꯅ ꯆꯈꯥꯎꯁꯦ ꯄꯠꯇꯅ ꯇꯧꯔꯤꯅꯤ ꯍꯥꯏ꯫ ꯄꯠꯂꯖꯥꯠꯂꯣ? ꯏꯁ, ꯑꯗꯨꯗꯤ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ꯫ ꯆꯈꯥꯎꯗꯨ ꯄꯠꯂꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯍꯤꯡꯗꯨ ꯂꯩꯔꯤꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯅꯦ? ꯑꯗꯨꯅꯤ, ꯅꯪꯁꯨꯅꯤ ꯁꯦꯒ꯭ꯔꯥꯛ ꯅꯝꯊꯤꯔꯤꯗꯣ꯫ ꯇꯤꯜꯍꯧ ꯆꯅꯝ ꯑꯍꯤꯡꯕ ꯆꯥꯕ ꯈꯛꯀꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯍꯣꯏꯁꯦ, ꯏꯕꯥꯅꯤꯁꯦ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯑꯃ ꯉꯥꯡꯒ ꯂꯩꯔꯤ꯫ ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯕꯦꯝꯃ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯡꯒꯣꯜ ꯀꯥ ꯃꯈꯩ ꯉꯥꯡꯉꯤꯁꯤꯗꯤ ꯅꯪ ꯉꯥꯏꯕꯤꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯕꯤꯒ ꯁꯥꯖꯤꯜꯂꯛꯏ꯫ ꯋꯥꯈꯜ ꯇꯥꯕ ꯇꯥꯗꯕ ꯂꯥꯏꯔꯤ, ꯅꯪꯅꯦ ꯍꯣꯔꯦꯟꯅꯦ ꯃꯌꯥꯝ ꯃꯔꯛꯇ ꯅꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯋꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯅꯪꯒꯤ ꯁꯣꯔ ꯃꯅꯝꯗꯣ ꯃꯤ ꯂꯣꯏꯅ ꯀꯥꯏꯅ ꯆꯦꯟꯅꯈꯤꯕ ꯇꯥꯔꯦꯕ ꯑꯗꯨꯗ꯫ ꯏꯁ, ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯅꯪꯁꯨꯅꯤ, ꯅꯈꯨꯠꯇꯣ ꯌꯥꯝ ꯐꯟꯗꯣꯛꯂꯒ ꯆꯠꯀꯅꯨ꯫ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗ ꯃꯤ ꯂꯣꯏ ꯋꯥꯟꯊꯅꯅꯤ ꯁꯣꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯏꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯃꯦꯂꯥ ꯇꯧꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯂꯥ ꯃꯐꯝꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯨꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯆꯤꯜꯅ, ꯀꯩꯅꯣ ꯃꯣꯏ ꯂꯩꯀꯥꯏꯁꯤꯕꯣ? ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯝꯇ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯛꯂꯤ ꯅꯥꯔꯤ ꯃꯈꯩ ꯌꯦꯡꯉꯤꯁꯦ ꯐꯖꯕꯤ ꯑꯝꯇ ꯐꯥꯎ ꯍꯦꯛ ꯎꯗꯦꯃꯤ꯫ ꯊꯧꯕꯅ, ꯉꯥꯏꯈꯣꯗ ꯉꯜꯂꯤ ꯇꯧꯔꯤꯅꯦ,
ꯇꯞꯅ ꯇꯞꯅ ꯐꯖꯕꯤ ꯃꯌꯥꯝ ꯁꯣꯏꯅ ꯊꯣꯛꯂꯛꯈꯤꯅꯤ ꯑꯁ ꯑꯩꯕꯨ ꯏꯕꯣꯏꯗꯤ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯝꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯕ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛꯄꯨꯗꯤ ꯉꯥꯏꯔꯁꯤ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯒꯨꯝꯁꯤ ꯑꯩꯅꯦ ꯀꯌꯥ ꯍꯩꯅꯤꯡꯕ ꯐꯥꯎꯗꯦꯕ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯑꯝꯇ ꯎꯗꯕꯁꯦ ꯍꯣꯏꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯛ ꯅꯣꯛꯅ ꯂꯥꯛꯄꯗꯣ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯊꯣꯏꯕ ꯃꯣꯏꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯅꯤꯈꯛ ꯎꯔꯦ ꯈꯟꯅ ꯃꯇꯥꯎꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯝꯃꯤ ꯂꯩꯆꯤꯜꯗꯤ ꯂꯩꯊꯣꯛꯂꯒ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯎꯗꯕꯅꯤꯅ ꯁꯥꯎꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯣꯝꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯀꯔꯥꯏ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯅꯤꯗꯨ ꯎꯕꯗ ꯃꯇꯤꯟ ꯆꯨꯝꯂꯗꯨꯅ ꯏꯁ ꯁꯤꯗꯤ ꯐꯖꯩꯅꯦ ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕꯣ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯔꯤꯗꯣ ꯀꯣꯛꯑꯝꯃꯅꯤꯅꯦ ꯑꯁꯤ ꯑꯣꯏꯗꯤ ꯋꯥꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯂꯥꯛꯑꯣ ꯍꯦꯛꯇ ꯂꯛꯅꯔꯨꯁꯤ ꯃꯁꯤꯗꯤꯕ ꯃꯥꯏ ꯍꯧꯅꯕꯤ ꯃꯃꯤꯠꯁꯤꯗ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯎꯕ ꯌꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯅꯥꯞ ꯅꯥꯞ ꯂꯥꯎꯔꯤꯕ ꯄꯥꯈꯪꯅꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯖꯕꯗ ꯉꯥꯎꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯀꯩ ꯂꯥꯎ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯂꯛꯅꯔꯨꯁꯤ ꯃꯣꯏꯁꯨ ꯄꯥꯈꯪ ꯂꯛꯅꯔꯛꯄ ꯀꯥꯏꯁꯦ ꯐꯖꯕꯤ ꯑꯣꯏꯔꯨꯕꯒꯤꯅꯤ ꯀꯥꯏꯅꯒ ꯆꯥꯎꯊꯣꯛꯆꯗꯣꯔꯤꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯂꯩꯆꯤꯜꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯃꯅꯥꯛ ꯈꯪꯅꯛ ꯅꯛꯁꯤꯜꯂꯨꯕꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯄꯗꯨꯗ ꯂꯩꯆꯤꯜꯅ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯊꯣꯏꯆꯥꯅ ꯀꯩꯅꯣ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯑꯣꯒꯤꯒ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯂꯩꯆꯤꯜ ꯁꯪꯕꯥꯅꯕꯤꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯗ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯂꯩꯔꯤꯉꯩꯗ ꯊꯣꯏꯆꯥꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄꯗ ꯅꯝꯂꯤꯕ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕꯗꯨꯒ ꯌꯣꯡꯆꯥꯛ ꯃꯅꯝ ꯑꯗꯨꯒꯗ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯗ ꯃꯕꯨꯛ パイꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯞꯅ ꯁꯪꯕꯥꯅꯕꯤꯅ ꯑꯩꯅ ꯌꯥꯝꯅ ꯀꯥꯈꯠꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯗꯤ ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯗ ꯑꯣ ꯀꯥꯏꯅꯒ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯨꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯈꯔ ꯍꯦꯟꯃꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒ ꯄ꯭ꯔꯕꯛ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯨꯕꯨ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯍꯥꯏꯅ ꯑꯅꯤꯗꯨꯗꯤ ꯂꯩꯆꯤꯜꯒꯤ ꯃꯑꯣꯡꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯦꯝꯅꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯂꯛꯅꯔꯨꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯂꯛꯅꯅꯤꯅ ꯉꯥꯏꯉꯝꯗꯒꯩ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯆꯦꯟꯊꯣꯔꯛꯏꯁꯤꯗ ꯀꯩꯗꯧꯔꯒꯦ ꯂꯩꯆꯤꯜ ꯃꯇꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯂꯦꯞꯅ ꯍꯦꯛꯇ ꯃꯁꯥꯗꯣ ꯑꯣꯊꯣꯛꯇꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯧꯕꯁꯨ ꯄꯥꯈꯠꯅ ꯃꯇꯥꯎꯒꯤ ꯃꯅꯝꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯁꯦ ꯑꯝꯇ ꯁꯣꯔꯗꯣ ꯆꯠꯅꯤꯡ ꯇꯥꯅ ꯍꯣꯜꯂꯨꯁꯦ ꯂꯩꯁꯥꯕꯤꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯂꯥꯛꯏꯁꯤꯕꯣ ꯂꯩꯆꯤꯜ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯜꯂꯒ ꯇꯥꯎ ꯃꯣꯏ ꯑꯅꯤꯗꯨꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯃꯣꯏꯅꯒ ꯅꯪꯕꯨ ꯐꯨꯒꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯕ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅꯗꯕꯨ ꯍꯥꯏꯔꯛꯂꯗꯕꯨ ꯂꯩꯆꯤꯜ ꯑꯩꯅꯕꯨ ꯂꯦꯡꯖꯨꯝꯁꯤ ꯊꯥꯡꯖꯤꯟꯗꯨꯅ ꯐꯨꯕꯤꯔꯣꯁꯤ ꯍꯥꯏꯅ ꯊꯥꯡꯖꯤꯜꯂꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯋꯥꯅꯤ ꯍꯥꯏꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯔꯛꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏ ꯋꯥꯅꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯒ ꯃꯁꯤꯗ ꯅꯪꯅ ꯎꯅꯤꯡ ꯁꯥꯅꯤꯡꯒ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯣꯅꯦ ꯃꯣꯏꯅꯤꯒꯤ ꯃꯅꯝꯗꯨꯗ ꯑꯩꯗꯤ ꯉꯥꯎꯈꯠꯈꯤꯗꯅ ꯅꯨꯡꯄꯥꯟ ꯑꯣꯟꯈꯤꯕꯩꯅꯤ 이보 ꯂꯩꯁꯥꯕꯤꯒꯤ ꯃꯅꯝꯗ ꯅꯨꯡꯁꯤꯃꯟꯗꯅ ꯄꯥꯈꯪꯅ ꯉꯥꯎꯔꯒ ꯇꯥꯏꯗꯤ ꯇꯥꯅꯩ ꯑꯗꯨꯒ ꯂꯩꯁꯥꯕꯤꯒꯤ ꯃꯅꯝꯗ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦꯗꯨꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯑꯩꯁꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯝꯗꯣ ꯅꯝꯊꯤꯕꯅ ꯂꯣꯏꯕꯖꯥꯠꯅꯤ ꯀꯩꯅꯣ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯅ ꯁꯣꯔ ꯃꯅꯝꯂꯒ ꯈꯪꯗꯦ ꯅꯨꯡꯄꯥꯟ ꯑꯣꯟꯈꯠꯂꯦꯃꯤ ꯐꯅꯗꯨꯝ ꯐꯔꯕ ꯅꯪꯅ ꯀꯥꯔꯟ ꯇꯥꯔꯛꯀꯅꯤ ꯈꯪꯕꯒꯤ ꯃꯣꯏꯅ ꯍꯩꯅꯗꯕ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯂꯥꯛꯑꯣꯏꯕꯣ ꯂꯩꯁꯥꯕꯤꯗ ꯀꯝꯇ ꯂꯛꯅꯕꯤꯔꯅꯨ ꯅꯪ ꯁꯦꯟꯅꯕꯗ ꯍꯦꯟꯅ ꯋꯥꯔꯦ ꯑꯩ ꯍꯥꯏꯅ ꯊꯧꯕꯅ ꯂꯩꯆꯤꯜꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯥꯀꯜꯗ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯍꯦꯛ ꯇꯥꯔꯝꯃꯤ ꯊꯔꯣꯅ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯥꯎꯔꯤ ꯀꯦꯉꯥꯡ ꯍꯉꯥꯡ ꯑꯣꯏꯅ ꯇꯧꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯅꯝ ꯊꯤꯔꯤꯈꯩ ꯃꯤꯔꯛ ꯇꯤꯟꯕ ꯃꯔꯛꯇ ꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯣꯏꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯆꯤꯟꯊꯔꯝꯃꯤ ꯖꯃꯨꯅꯥꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯒꯨꯝꯂꯗꯅ ꯃꯣꯏ ꯑꯅꯤꯁꯦ ꯏꯅꯝ ꯅꯝꯊꯤꯔꯗꯅ ꯑꯌꯥꯟꯁꯟ ꯑꯣꯏꯅ ꯍꯦꯛ ꯇꯧꯕꯅꯤ ꯃꯣꯏ ꯑꯅꯤ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯄꯥꯈꯪ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯅ ꯍꯥꯏꯅꯔꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩꯗꯤꯅꯦ ꯑꯅꯤꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯨꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯨꯅꯤ ꯃꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯕꯅꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏ ꯋꯥꯅꯤ ꯃꯣꯏ ꯑꯅꯤꯁꯤꯗ ꯃꯄꯥꯜ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯐꯔꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯕꯅꯦꯕ ꯂꯦꯝꯕꯤꯅ ꯌꯥꯔꯦꯕ ꯇꯣꯛꯑꯣ ꯅꯣꯏ ꯑꯅꯤꯁꯨ
ꯃꯣꯏ ꯑꯅꯤꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤꯅ ꯌꯥꯏ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯣꯛꯆꯔꯛꯄ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯂꯦꯝꯕꯤꯅ ꯁꯦꯍꯠꯂꯛꯄꯗꯒꯤ ꯀꯦꯡꯉꯥꯡ ꯍꯪꯒꯥꯡ ꯇꯧꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒꯁꯨ ꯍꯔꯥꯎꯅ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯅꯧ ꯑꯄꯦꯟ ꯁꯥꯟꯅꯄꯣꯠ ꯃꯈꯜ ꯃꯈꯥ ꯃꯌꯥꯝꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯀꯦꯅꯕ ꯌꯥꯎꯕ ꯀꯥꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯣꯠꯐꯝ ꯐꯝꯂꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯈꯥꯡꯕꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯀꯌꯥꯝ ꯅꯝꯊꯤꯔꯖꯥꯠꯅꯣꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕꯒ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯈꯥꯡꯉꯤꯁꯤꯕꯣ ꯑꯩꯁꯨ ꯊꯣꯏꯅꯗꯤ ꯅꯝꯊꯤꯗꯕꯅꯤꯗ ꯅꯠꯇꯦ ꯃꯣꯏꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯅꯤꯅ ꯁꯛ ꯐꯖꯕꯁꯤꯗ ꯀꯜꯂꯛꯇꯅ ꯈꯤꯇꯪ ꯅꯝꯊꯤꯕꯁꯤꯗ ꯏꯀꯥꯏꯕ ꯄꯣꯛꯅꯕ ꯇꯧꯔꯤꯖꯥꯠꯂꯣ ꯍꯣꯏꯅꯦ ꯁꯛꯀꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯀꯌꯥ ꯋꯥꯠꯇꯕꯅꯤꯗ ꯃꯅꯝꯗꯕꯨ ꯈꯔ ꯆꯦꯟꯖꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯅꯤꯗ ꯅꯝꯊꯤ ꯀꯥꯏꯅ ꯅꯣꯛꯅꯖꯔꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯀꯅꯥꯒꯤ ꯍꯋꯥꯏꯖꯥꯔ ꯅꯝꯊꯤꯕ ꯌꯣꯡꯆꯥꯛ ꯅꯝꯊꯤꯕꯗꯨꯗꯤ ꯍꯥꯎꯏ ꯍꯥꯏꯅ ꯆꯥꯏꯅꯦ ꯑꯗꯨꯒ ꯃꯤꯗꯅ ꯃꯅꯝ ꯈꯤꯇꯪ ꯆꯦꯟꯕꯒ ꯃꯁꯤꯗ ꯅꯝꯊꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯇꯧꯕꯁꯤꯕꯨ ꯀꯔꯤ ꯃꯆꯠꯅꯣꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯝꯊꯤꯅꯤꯡꯗꯅ ꯅꯝꯊꯤꯕꯁꯤ ꯃꯉꯥꯏꯔꯦ ꯁꯤꯕꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯂꯩꯍꯥꯎ ꯃꯅꯝꯒꯗꯣ ꯏꯁꯥꯁꯤꯗ ꯆꯦꯟꯍꯜꯂꯤꯉꯤꯅꯤ ꯆꯦꯜꯂꯨ ꯌꯥꯗꯕꯒꯤ ꯋꯥꯗꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯏ ꯀꯥꯏꯁꯦ ꯃꯣꯏꯅꯗꯤ ꯈꯪꯕꯤꯄꯣꯠ ꯅꯠꯇꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯊꯥꯔꯣꯗꯨ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯅꯤ ꯊꯤꯔꯛꯄꯒ ꯃꯄꯥ ꯁꯞ ꯍꯦꯛ ꯆꯥꯟꯅꯅ ꯇꯥꯔꯨꯔꯤ ꯑꯗꯨꯅ ꯃꯁꯤꯡꯒꯥꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯝꯊꯤꯕꯤ ꯅꯣꯏ ꯑꯅꯤꯅꯁꯨ ꯂꯩꯍꯥꯎ ꯃꯅꯝꯒꯁꯨ ꯆꯦꯟꯅꯤꯡꯂꯤꯕ ꯑꯣꯏꯔꯦ ꯁꯪꯕꯥꯅꯕꯤꯅ ꯆꯦꯟꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯖꯃꯨꯅꯥꯅ ꯅꯣꯏ ꯑꯅꯤꯁꯤ ꯃꯤꯅꯤ ꯍꯥꯏꯗꯤ ꯈꯪꯂꯤꯕ ꯑꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗ꯭ꯔꯗꯤ ꯁꯥ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯊꯥꯔꯣꯅ ꯏꯕꯦꯝꯃ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯝꯒꯗ꯭ꯔꯅ ꯈꯜꯂꯨꯕ ꯁꯪꯕꯥꯅꯕꯤꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯑꯣꯛ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯤ ꯃꯅꯝ ꯈꯔ ꯆꯦꯜꯂꯦꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯖꯃꯨꯅꯥꯅ ꯃꯁꯥꯅꯁꯨ ꯃꯅꯝ ꯆꯦꯜꯂꯤꯁꯦ ꯈꯪꯂꯤꯕ ꯑꯣꯏꯔꯦ ꯊꯥꯔꯣꯅ ꯅꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯁꯦ ꯅꯨꯄꯥ ꯐꯪꯗꯅ ꯁꯤꯠꯇꯕꯤ ꯍꯥꯏꯗꯣ ꯂꯣꯏ ꯑꯣꯏꯗꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯗꯤ ꯅꯨꯄꯥ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯅꯣꯏ ꯑꯅꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯍꯟꯒꯗꯕꯅꯤ ꯈꯪꯉꯨ ꯁꯪꯕꯥꯅꯕꯤꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯄꯤꯗꯧꯔꯤꯕ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯅꯨꯄꯥ ꯐꯪꯗꯕꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯗꯅ ꯖꯃꯨꯅꯥꯅ ꯂꯩꯅꯕꯒꯤꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯅꯝꯗꯨꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯈꯩꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡ ꯅꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯝꯊꯤꯔꯝꯅꯤ ꯈꯟꯕꯗ ꯀꯅꯥꯝꯇꯅ ꯀꯣꯏꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯣꯏ ꯑꯅꯤꯅ ꯊꯣꯛꯍꯜꯂꯤꯅꯤ ꯊꯣꯏꯖꯥꯅ ꯍꯥꯏꯌꯣ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯅꯣꯏꯅ ꯅꯁꯛ ꯏꯊꯤ ꯌꯦꯛꯊꯤꯅꯔꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯈꯣꯏꯅꯤꯅ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯄꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯖꯔꯕꯗꯣ ꯁꯤ ꯍꯟꯗꯣꯛꯑꯁꯦ ꯑꯩꯈꯣꯏꯅꯦ ꯅꯣꯏꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯖꯕꯒꯤ ꯃꯇꯝꯒ ꯂꯩꯖꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯏꯇꯥ ꯆꯠꯂꯁꯦ ꯍꯥꯏꯅ ꯊꯣꯏꯁꯥꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯥꯔꯣꯅ ꯊꯣꯏꯁꯥꯒꯤ ꯃꯁꯝꯗꯨ ꯁꯥꯎꯟ ꯍꯦꯛꯇ ꯈꯪꯆꯤꯡꯂꯒ ꯑꯐꯥꯎꯒ ꯌꯥꯝ ꯁꯥꯗꯅ ꯉꯁꯤꯗꯤ ꯊꯥꯔꯣꯏꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯁꯝꯗꯒ ꯆꯤꯡꯕ ꯁꯥꯏꯅꯦ ꯑꯗꯨꯗꯤ ꯊꯣꯏꯆꯥ ꯑꯩꯁꯨ ꯏꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯐꯨ ꯂꯥꯎꯅ ꯀꯥꯝꯁꯤꯟꯕꯗ ꯊꯥꯔꯣꯗꯨ ꯊꯣꯏꯁꯥꯒꯤ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕꯗꯨꯒ ꯌꯣꯡꯆꯥꯛ ꯃꯅꯝ ꯑꯗꯨꯒ ꯄꯨꯂꯞ ꯄꯥꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯃꯅꯝꯗꯨ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯍꯣꯏꯃ ꯀꯔꯤ ꯃꯅꯝꯅꯣ ꯁꯤꯗꯤ ꯑꯁ ꯁꯤꯕ ꯇꯥꯔꯦ ꯖꯃꯨꯅꯥꯅ ꯑꯁ ꯀꯔꯤ ꯃꯅꯝꯅꯣ ꯁꯤꯗꯤ ꯊꯣꯏꯆꯥꯅ ꯈꯪꯉꯕ ꯍꯧꯖꯤꯛꯇꯤ ꯊꯣꯏꯆꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤꯗꯣ ꯍꯧꯖꯗꯅꯒꯁꯨ ꯁꯥꯔꯤ ꯖꯃꯨꯅꯥꯅ ꯑꯐꯥꯎꯒ ꯌꯥꯝ ꯁꯥꯗꯅ ꯏꯇꯥꯁꯦ ꯐꯤꯁꯤꯅ ꯅꯥꯇꯣꯟꯁꯦ ꯈꯨꯝꯖꯤꯟꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯍꯦꯜꯂꯤꯕ ꯑꯅꯤꯁꯦ ꯍꯥꯏꯗꯠꯁꯤꯁꯦ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯅꯥꯇꯣꯟꯁꯤ ꯃꯦꯜꯂꯗꯤ ꯃꯣꯏꯅꯗꯤ ꯀꯔꯤ ꯍꯦꯟꯖꯤꯟꯕ ꯉꯝꯗꯣꯔꯤꯒꯦ ꯊꯣꯏꯆꯥꯅ ꯅꯅꯥꯇꯣꯟ ꯃꯦꯜꯂꯒ ꯀꯩꯗꯧꯖꯗꯣꯏꯕ ꯑꯩꯒꯤ ꯏꯅꯝꯗ ꯐꯤꯗꯨꯅꯒ ꯊꯤꯡꯕ ꯉꯝꯗꯧ ꯅꯠꯇꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯅꯃꯥꯏꯗꯨꯗ ꯁꯣꯔ ꯅꯝꯊꯤꯕꯁꯦ ꯍꯦꯛꯇ ꯀꯥꯝꯁꯤꯜꯂꯤ ꯈꯪꯉꯨ ꯃꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯁꯨ ꯃꯤ ꯈꯠꯅꯕ ꯈꯔ ꯇꯟꯖꯕ ꯁꯪꯕꯥꯅꯕꯤꯅ ꯃꯇꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯃꯣꯏ ꯀꯣꯟꯁꯤꯟꯅꯒꯨꯝꯁꯦ ꯍꯟꯅꯕ ꯇꯧꯔꯨꯁꯤꯕ ꯀꯩꯒꯤ ꯍꯟꯕꯅꯣ ꯃꯣꯏꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯣꯏꯁꯨ ꯃꯤꯅꯤ ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯗꯅ ꯃꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯈꯩꯅ ꯏꯌꯥꯗ ꯌꯥꯎ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯑꯣꯏꯅ ꯃꯤꯔꯛꯇ ꯊꯣꯛꯄꯗꯅ ꯌꯦꯡꯁꯤꯟꯗꯣꯏꯒꯤ ꯅꯝꯁꯤꯟꯗꯣꯏꯒꯤ ꯑꯀꯟ ꯑꯔꯤꯡ ꯁꯥꯕꯤꯕ ꯀꯥꯇꯤ ꯑꯩꯉꯣꯟꯗ ꯀꯥꯇꯤꯅꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯕꯗꯤ ꯌꯥꯔꯣꯏꯕ ꯑꯩꯉꯣꯟꯗ ꯌꯥꯕ ꯅꯠꯇꯦ ꯃꯇꯥꯒꯤ ꯃꯤꯍꯨꯜ ꯃꯨꯟꯅ ꯈꯪꯕ ꯁꯪꯕꯥꯅꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯁꯥꯗꯤ ꯃꯁꯤꯗ ꯃꯨꯛꯇꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯂꯩꯔꯤꯕꯅꯤ ꯖꯃꯨꯅꯥꯒ ꯊꯥꯔꯣꯒꯁꯨ ꯑꯃꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯕꯗꯨꯗꯤ ꯇꯜꯂꯤ ꯑꯃꯅ ꯆꯪꯂꯒ ꯑꯃꯅ ꯇꯨꯡ ꯏꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯊꯥꯔꯣꯅ
ꯅꯪ ꯆꯪꯉꯣ ꯅꯪ ꯆꯪꯉꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯪꯉꯨꯔꯤꯗꯨꯗꯤ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯆꯪꯉꯣ ꯏꯁ ꯑꯩꯕꯨ ꯊꯣꯏꯆꯥꯅ ꯀꯩꯗꯧꯔꯦ ꯏꯅꯗꯅ ꯂꯩꯔꯗꯤ ꯑꯃ ꯍꯦꯛꯇ ꯀꯣꯛ ꯆꯪꯁꯤꯜꯂꯛꯎꯅꯦ ꯖꯃꯨꯅꯥꯅ ꯃꯤ ꯎꯁꯤꯠꯇꯕꯒ ꯌꯥꯝ ꯁꯥꯗꯅ ꯏꯇꯥ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅꯕꯨ ꯄꯨꯂꯞ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯂꯦꯝꯕꯤꯅ ꯈꯣꯟ ꯀꯜꯂꯞꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯅꯣꯏꯅꯤ ꯊꯤꯕꯗ ꯈꯥꯔꯥꯏ ꯈꯪꯗ꯭ꯔꯦ ꯊꯥꯔꯣꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯪꯕꯥꯅꯕꯤꯅ ꯂꯥꯎ ꯆꯠꯂꯁꯤ ꯊꯣꯏꯆꯥꯅ ꯍꯣꯏ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯗꯤ ꯀꯟꯗꯅ ꯅꯣꯏ ꯑꯅꯤ ꯁꯤꯗꯤꯕ ꯀꯩꯒꯤꯅꯣ ꯃꯤ ꯈꯠꯅꯕ ꯍꯧꯗꯣꯏ ꯇꯧꯔꯤꯁꯤꯕ ꯖꯃꯨꯅꯥꯅ ꯑꯩꯈꯣꯏꯅ ꯍꯧꯕ ꯅꯠꯇꯦꯕ ꯈꯪꯉꯦ ꯌꯥꯔꯦꯀꯣ ꯀꯩꯁꯨ ꯃꯣꯏꯅ ꯅꯣꯏꯅ ꯍꯧꯔꯛꯀꯗꯧꯕ ꯅꯠꯇꯦ ꯅꯣꯏꯅ ꯍꯧꯔꯨꯗꯅ ꯑꯩꯅ ꯁꯣꯝꯗ ꯁꯅꯥ ꯑꯔꯨꯞꯄ ꯑꯃꯇꯪ ꯈꯜꯂꯤꯉꯩꯗ ꯍꯦꯛꯇ ꯅꯣꯏ ꯑꯅꯤꯁꯨ ꯃꯥꯡꯈꯤꯕ ꯑꯗ ꯑꯩ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯅꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤꯁꯦ ꯍꯥꯏꯅ ꯂꯦꯝꯕꯤꯅ ꯀꯟꯅ ꯃꯣꯏ ꯑꯅꯤꯗ ꯉꯥꯡꯁꯛ ꯇꯧꯏ ꯃꯣꯏ ꯑꯅꯤꯁꯨ ꯉꯁꯥꯏ ꯃꯈꯩꯅ ꯆꯔꯣꯏ ꯁꯥꯗꯅ ꯃꯆꯤꯟꯗꯨ ꯀꯟꯕ ꯌꯥꯕ ꯀꯜꯂꯨꯔꯒ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯝꯇ ꯐꯥꯎꯕ ꯍꯦꯛ ꯈꯨꯝꯂꯝꯗꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯁꯨ ꯀꯟꯅ ꯆꯩꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇ ꯈꯔ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯒ ꯑꯩꯒꯤꯗꯤ ꯂꯩꯗꯨ ꯈꯟꯗꯧꯗ ꯉꯥꯏꯔꯦ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯖꯃꯨꯅꯥꯅ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯤ ꯊꯥꯔꯣꯅ ꯑꯩꯒꯤꯗꯤ ꯁꯥꯃꯨꯛ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯂꯦꯝꯕꯤꯅ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗ ꯃꯤ ꯈꯠꯅꯕ ꯍꯧꯗꯨꯅ ꯂꯩꯔꯤꯅꯦꯕ ꯂꯥꯎ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯅ ꯂꯦꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯁꯤꯜꯒꯤ ꯃꯃꯥꯅ ꯂꯩꯁꯤꯜꯗ ꯊꯣꯏꯁꯥꯍꯣꯏꯒꯤ ꯈꯨꯜꯗ ꯂꯩꯕ ꯃꯅꯦꯍꯣꯏꯗ ꯄꯣꯠ ꯑꯝꯇ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯁꯤꯜ ꯊꯣꯏꯁꯥꯒꯤ ꯈꯨꯜ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯩꯅꯗꯗꯅ ꯑꯁ ꯏꯃꯥ ꯑꯗꯨꯒꯤ ꯈꯨꯜꯗꯨꯗ ꯆꯠꯄ ꯑꯩ ꯇꯜꯂꯤꯀꯣ ꯀꯩꯗꯧꯒꯦꯅꯦ ꯅꯅꯦꯅ ꯈꯔꯥꯏꯁꯤꯡꯁꯤ ꯌꯣꯟꯒꯦ ꯄꯣꯔꯧ ꯍꯥꯏꯕꯒꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕ ꯑꯁꯤ ꯌꯣꯜꯂꯒ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨꯁꯨ ꯄꯤꯗꯧꯔꯤꯕꯅꯤ ꯑꯁꯤ ꯊꯤꯜꯂꯨꯁꯨ ꯃꯁꯤ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨꯁꯨ ꯇꯣꯛꯂꯦ ꯑꯁ ꯑꯩꯕꯨ ꯅꯝꯊꯤꯕ ꯂꯩꯀꯥꯏꯗꯨꯗ ꯂꯥꯜꯂꯒ ꯆꯠꯄ ꯇꯥꯔꯤ ꯇꯣꯛꯅ ꯇꯜꯂꯤꯗ ꯍꯣꯏꯁꯦ ꯀꯔꯥꯏꯅ ꯄꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯔꯥꯏ ꯃꯄꯨꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯁꯥꯗꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯃꯇꯥ ꯁꯪꯕꯥꯅꯕꯤꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯁꯪꯕꯥꯅꯕꯤꯁꯨ ꯈꯥꯡꯕ ꯉꯝꯗꯦ ꯍꯣꯏꯁꯦ ꯑꯩꯅꯦ ꯐꯤꯒꯣꯟ ꯁꯦꯝꯗ ꯊꯨꯡꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯨꯔꯁꯤ ꯑꯗꯣ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯆꯥꯅꯤꯡꯗꯦ ꯑꯁ ꯕꯦꯝꯃ ꯅꯪꯁꯤꯗꯤꯀꯣ ꯁꯣꯔꯗ ꯑꯗꯨꯝ ꯅꯝꯊꯤꯔꯕ ꯐꯥꯎꯕ ꯌꯣꯡꯆꯥꯛꯇ ꯍꯥꯏ ꯕꯦꯝꯃ ꯁꯣꯔ ꯃꯅꯝꯁꯦ ꯅꯝꯊꯤꯒꯤ ꯅꯝꯊꯤꯖꯁꯅꯨ ꯑꯩꯅꯦ ꯌꯣꯡꯆꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯝꯇ ꯍꯦꯛ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯌꯣꯡꯆꯥꯛ ꯄꯥꯟꯗꯦ ꯅꯣꯏꯗꯁꯨ ꯍꯧꯗꯦ ꯀꯝꯗꯧꯅꯦ ꯑꯗꯨꯒꯤꯕꯨ ꯑꯗꯨꯝ ꯂꯥꯏꯕꯗꯨꯕꯨ ꯃꯥꯃ ꯃꯩꯅꯣ ꯍꯣꯏꯒꯤ ꯌꯣꯡꯆꯥꯛ ꯑꯇꯦꯟꯕꯗꯣ ꯂꯥꯝꯂꯒ ꯍꯦꯛ ꯍꯨꯔꯥꯜꯂꯒ ꯂꯣꯏꯔꯦ ꯕꯦꯝꯃ ꯃꯤꯅꯒ ꯌꯥꯝꯅ ꯍꯦꯛꯑꯦꯅ ꯃꯈꯣꯡꯗ ꯎꯆꯤ ꯍꯤꯗꯥꯛ ꯍꯥꯞꯄꯦ ꯀꯥꯏꯅꯒ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩ ꯇꯜꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯤꯅ ꯆꯥꯗꯅꯕ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯐꯤꯒꯗꯣ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯑꯩꯅꯦ ꯑꯁ ꯇꯤꯟꯒꯁꯦ ꯆꯨꯝꯗꯅ ꯇꯨꯃꯤꯟꯅ ꯐꯝꯕ ꯉꯝꯗ꯭ꯔꯦꯕ ꯂꯥꯛꯑꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯦꯛꯎꯁꯤ ꯂꯥꯛꯑꯣꯕ ꯁꯦꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯣꯏꯁꯥꯅ ꯃꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯅꯝꯗꯅ ꯊꯥꯗꯣꯛꯍꯜꯂꯒ ꯃꯈꯨꯠꯇꯨ ꯆꯤꯡꯂꯝꯃꯤ ꯁꯪꯕꯥꯅꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏꯁꯤ ꯂꯥꯛꯑꯣ ꯍꯦꯛꯎꯔꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯊꯕꯛꯀ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯣꯏꯒꯤꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯌꯣꯡꯆꯥꯛꯇꯨ ꯃꯄꯨ ꯇꯥꯛꯇ ꯂꯥꯝꯂꯒ ꯍꯦꯛꯇꯣꯏꯒꯤ ꯇꯧꯔꯝꯃꯤ ꯊꯣꯏꯁꯥꯗꯨ ꯐꯟ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯌꯣꯡꯆꯥꯛ ꯃꯁꯥꯗꯨ ꯀꯟꯅ ꯂꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁ ꯉꯝꯗ꯭ꯔꯦꯗ ꯁꯪꯕꯥꯅꯕꯤ ꯅꯪ ꯑꯃꯨꯛ ꯂꯥꯝꯃꯣ ꯂꯥꯛꯑꯣꯕ ꯅꯪꯅ ꯈꯔ ꯋꯥꯡꯕ ꯍꯦꯜꯂꯤ ꯅꯪꯅ ꯂꯥꯝꯕꯗꯤ ꯐꯪꯅꯤꯕ ꯊꯣꯏꯆꯥ ꯑꯩ ꯇꯜꯂꯤꯀꯣ ꯉꯁꯥꯏꯅꯁꯨ ꯍꯥꯏꯗꯣꯏꯅꯤ ꯑꯩ ꯍꯦꯛꯄꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯅ ꯂꯦꯞꯇꯃꯛ ꯂꯦꯞꯀꯦ ꯍꯦꯛꯄꯗꯤ ꯅꯪ ꯑꯗꯨꯝ ꯍꯦꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕ ꯑꯝꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕꯁꯦ ꯁꯦꯕ ꯇꯜꯂꯦꯃꯤ ꯅꯪꯕꯣ ꯃꯄꯨꯕꯨ ꯊꯣꯛꯂꯛꯑꯗꯤ ꯀꯝꯗꯧꯕ ꯊꯣꯛꯂꯛꯑꯣꯏꯁꯦ ꯅꯪ ꯑꯗꯨꯝꯅ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯊꯣꯛꯂꯛꯄꯅ ꯍꯥꯟꯕ ꯇꯥꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯍꯦꯛꯍꯧꯁꯦꯕ ꯁꯦ ꯑꯝꯇ ꯂꯥꯝꯃꯣꯕ ꯍꯥꯏꯅ ꯊꯣꯏꯁꯥꯗꯨ ꯃꯥꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯇꯥꯗ ꯂꯥꯝꯃꯨ ꯍꯥꯏꯅ ꯆꯤꯡꯕꯨ ꯆꯤꯡꯕꯋꯣ ꯏꯟꯕꯨ ꯏꯟꯕꯋꯣ ꯇꯧꯔꯤ ꯁꯪꯕꯥꯅꯕꯤꯁꯨ ꯃꯇꯥꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ ꯍꯣꯏꯁꯦ ꯑꯩ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯍꯥꯏꯅ ꯁꯪꯕꯥꯅꯕꯤꯅ ꯆꯣꯡꯈꯠꯂꯒ ꯌꯣꯡꯆꯥꯛꯇꯨ ꯂꯥꯝꯂꯝꯃꯤ ꯃꯇꯝꯗꯨꯗ ꯌꯣꯡꯆꯥꯛ ꯑꯃꯒꯤ ꯃꯇꯣꯟꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯦꯝꯅꯕ ꯈꯣꯟꯊꯥꯡꯗ ꯑꯦ ꯅꯣꯏ ꯑꯅꯤꯗꯤ ꯅꯝꯊꯤꯕꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯣꯠꯁꯨ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤꯖꯥꯠꯅꯤꯅꯦ ꯁꯪꯕꯥꯅꯕꯤ ꯏꯈꯪ ꯈꯪꯅ ꯌꯣꯡꯆꯥꯛꯇꯨ ꯊꯥꯗꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯊꯣꯏꯁꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯁꯧꯔꯤ ꯁꯧꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ
ꯑꯩꯈꯣꯏꯅ ꯅꯝꯊꯤꯅꯤꯡꯂꯒ ꯅꯝꯊꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯍꯨꯔꯥꯟꯅꯤꯡꯉꯁꯨ ꯍꯨꯔꯥꯟꯅꯤ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯣ ꯅꯪꯅꯁꯨ ꯄꯥꯅꯔꯤꯁꯤꯕꯣ ꯆꯤꯛꯑꯦ ꯑꯗꯨꯅꯅꯤ ꯄꯥꯅꯔꯤꯁꯦ ꯊꯣꯏꯆꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯄꯪꯅꯤꯗ ꯆꯤꯛꯑꯒꯦꯗ ꯍꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯁꯣꯔ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯑꯃꯨꯛ ꯑꯣꯕ ꯇꯥꯔꯦ ꯊꯧꯕ ꯇꯞꯅ ꯑꯁꯤꯅꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯍꯥꯟ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦꯅ ꯍꯥꯏꯕꯗꯣ ꯂꯩꯆꯦꯜꯅ ꯃꯥꯅꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯣꯛꯄꯤ ꯃꯅꯝ ꯍꯦꯛ ꯅꯝꯕꯅꯤ ꯊꯣꯏꯆꯥꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤ ꯃꯅꯝ ꯅꯝꯃꯤ ꯀꯥꯏꯅ ꯅꯃꯥꯏꯗ ꯁꯣꯔ ꯀꯥꯝꯁꯤꯟꯕꯗ ꯉꯥꯎꯔꯒ ꯇꯥꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨꯗꯗꯤ ꯇꯧꯅꯨ ꯑꯩꯅꯦ ꯅꯪꯅ ꯌꯣꯡꯆꯥꯛ ꯍꯨꯔꯥꯜꯂꯁꯨ ꯀꯩꯝꯇ ꯍꯥꯏꯖꯔꯣ ꯑꯗꯨꯕꯨ ꯃꯄꯨꯗꯨꯗꯤ ꯇꯥꯛꯊꯣꯛꯀꯅꯤꯀꯣ ꯍꯦꯛꯇ ꯂꯥꯎꯔꯒꯦꯗ ꯊꯣꯏꯆꯥꯅ ꯂꯥꯎꯕ ꯍꯦꯛ ꯂꯥꯎꯕꯗ ꯑꯩꯗꯤ ꯍꯥꯏꯅ ꯊꯣꯏꯆꯥꯗꯣ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯀꯥꯝꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯁꯥꯖꯦꯜ ꯁꯦꯝꯂꯛꯄꯗ ꯃꯔꯛ ꯊꯠꯅ ꯊꯥꯅꯤꯜꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯊꯥꯅꯤꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯏꯆꯥꯗꯣ ꯈꯪꯇꯞ ꯇꯞꯊꯔꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯥ ꯊꯥꯅꯤꯜ ꯀꯩꯁꯨ ꯇꯧꯅꯗꯦꯗ ꯂꯩꯆꯤꯜ ꯊꯣꯏꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯍꯩꯅꯗꯕ ꯑꯣꯏꯔꯛꯇꯨꯅ ꯃꯁꯥꯗꯨ ꯊꯨꯛ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗꯨ ꯊꯧꯕꯅꯁꯨ ꯈꯪꯂꯗꯨꯅ ꯄꯥꯈꯠꯅ ꯏꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯆꯤꯜ ꯃꯁꯥꯗꯨ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯋꯥ ꯍꯩꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯅꯤꯜꯗꯤ ꯊꯣꯏꯆꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯊꯣꯏꯆꯥꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯁꯃꯥꯟꯅꯕꯤ ꯅꯣꯏꯅꯤꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯣꯡꯆꯥꯛꯁꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯊꯥꯅꯤꯜꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛꯇꯨ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯝꯃꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯌꯦꯡꯕꯁꯨ ꯋꯥꯔꯛꯇꯨꯅ ꯂꯩꯆꯤꯜꯅ ꯇꯍꯥ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯏꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯔꯁꯤ ꯃꯤꯠꯁꯤ ꯅꯥꯔꯛꯄ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯆꯪꯁꯤ ꯍꯥꯏꯅ ꯆꯪꯂꯨꯕꯗꯧꯅ ꯃꯥꯅ ꯃꯁꯤꯗ ꯆꯪꯁꯦꯅ ꯆꯪꯉꯒ ꯌꯥꯔꯦ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯩꯆꯤꯜꯗꯨ ꯑꯃꯨꯛꯇꯪꯗꯤ ꯊꯣꯏꯆꯥꯗꯒꯤ ꯉꯝꯒꯦ ꯈꯟꯕꯗꯨ ꯉꯝꯗ꯭ꯔꯤ ꯈꯟꯅ ꯑꯗꯨꯃꯛ ꯐꯤ ꯀꯥꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯀꯥꯏ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯗꯨ ꯅꯣꯛꯊꯣꯔꯛꯂꯒ ꯍꯥꯏꯈꯤ ꯇꯧꯕꯅꯤꯗ ꯂꯩꯁꯥꯔꯤꯉꯩꯗ ꯈꯔ ꯉꯥꯎꯍꯧꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯉꯥꯎꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯈꯔ ꯄꯦꯟ ꯍꯦꯛ ꯉꯥꯎꯈꯥꯏ ꯏꯆꯜꯁꯤꯡꯁꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯀꯣꯟꯕꯒꯤ ꯏꯆꯜꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯍꯜꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯣꯛꯇꯕꯗꯤ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯂꯦꯝꯕꯤꯅ ꯍꯦꯛ ꯎꯔꯝꯃꯤ ꯃꯥꯅ ꯆꯥꯛꯅ ꯄꯦꯟꯗꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯖꯃꯨꯅꯥꯒ ꯊꯔꯣꯒꯗꯨ ꯌꯦꯡꯅꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯔꯣꯅ ꯇꯨ ꯌꯦꯡꯉꯨ ꯅꯪꯅꯗꯤ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛ ꯆꯩ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯥꯡꯁꯛ ꯇꯧꯔꯤꯗꯣ ꯖꯃꯨꯅꯥꯅ ꯅꯪꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯇꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯃꯛꯅ ꯎꯔꯀꯥꯟꯗꯗꯤ ꯈꯪꯂꯝꯃꯅꯤꯅꯦ ꯃꯣꯏꯅꯤꯅ ꯇꯧꯕ ꯉꯝꯕꯁꯦ ꯂꯦꯝꯕꯤ ꯊꯥꯅꯤꯜꯕꯨ ꯄꯥꯝꯖꯃꯟꯕꯅ ꯃꯁꯥꯗ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯀꯂꯛ ꯈꯝꯕꯟꯕꯅ ꯄꯤꯛ ꯊꯟꯈꯤꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯅꯝꯊꯤꯕꯤ ꯃꯣꯏꯅꯁꯨ ꯑꯩꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕ ꯁꯥꯏ ꯍꯥꯏꯅ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯁꯪꯃꯥꯟꯅꯕꯤꯒ ꯊꯣꯏꯆꯥꯒꯗꯨꯗ ꯌꯦꯡꯕꯗꯨ ꯎꯔꯒ ꯋꯥꯗꯤ ꯍꯥꯏꯗꯅ ꯊꯔꯣꯒ ꯖꯃꯨꯅꯥꯒꯗꯨ ꯌꯦꯡꯅꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯃꯛꯇꯗ ꯂꯩꯆꯤꯜꯗꯨ ꯊꯧꯕꯒ ꯃꯅꯦ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯂꯦꯝꯕꯤꯕꯨ ꯎꯔꯝꯃꯤ ꯂꯩꯆꯤꯜ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯎꯕ ꯌꯥꯗꯕꯗꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯏꯐ ꯐꯖꯔꯤꯈꯩ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤꯗꯨꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯌꯦꯡꯉꯨ ꯉꯥꯎꯔꯒ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯗꯅ ꯂꯦꯝꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯄꯥ ꯂꯩꯇꯅ ꯂꯩꯔꯝꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯂꯩꯆꯤꯜꯒꯤ ꯃꯊꯛꯇ ꯍꯩꯊꯔꯒꯦ ꯈꯟꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯂꯛꯇꯨꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯕ ꯁꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯂꯒ ꯃꯇꯥꯁꯤꯡꯒ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯛꯇꯤ ꯐꯖꯗꯅ ꯏꯔꯥꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯅꯨꯄꯥ ꯎꯕꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯊꯔꯣꯅ ꯅꯨꯄꯥꯅꯤ ꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯏ ꯃꯥꯎ ꯖꯃꯨꯅꯥꯅ ꯆꯥꯕꯤ ꯑꯩꯗꯤ ꯉꯥꯎꯔꯒ ꯇꯥꯗꯧꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯀꯝꯗꯧꯅꯤ ꯑꯩ ꯍꯦꯛꯇ ꯏꯔꯥꯡ ꯍꯧꯖꯤꯜꯂꯒꯦ ꯌꯦꯡꯉꯣ ꯍꯦꯛꯇ ꯇꯥꯗꯥꯎ ꯂꯩꯆꯤꯜ ꯊꯔꯣꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯇꯥꯗ ꯏꯇꯥ ꯎꯕꯗꯅ ꯍꯔꯥꯎ ꯇꯧꯔꯒ ꯑꯩꯈꯣꯏ ꯎꯕꯗꯅ ꯍꯩꯅꯗꯧꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯆꯠꯊꯣꯛ ꯑꯗꯥꯗ ꯀꯅꯥꯒꯤ ꯇꯥꯗꯅꯣ ꯅꯁꯛꯅꯅꯤ ꯊꯤꯔꯤꯈꯩ ꯄꯥꯈꯪꯗꯒ ꯏꯔꯥꯡ ꯇꯧꯏꯅꯤ ꯀꯥꯏꯅꯒ ꯌꯦꯡꯗꯦ ꯃꯤꯠꯁꯤ ꯅꯥꯏ ꯐꯅ ꯊꯤꯅ ꯆꯩꯔꯁꯨ ꯏꯀꯥꯏꯕ ꯍꯥꯏꯗꯣ ꯃꯆꯦꯠ ꯑꯃ ꯈꯪꯗ꯭ꯔꯕ ꯊꯔꯣꯒ ꯖꯃꯨꯅꯥꯒꯗꯗꯤ
ꯂꯩꯆꯤꯜꯅ ꯆꯩꯔꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯖꯃꯨꯅꯥꯅ ꯀꯩꯅꯣꯗ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯗꯨꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯧꯕꯅ ꯀꯩꯒꯤ ꯍꯦꯟꯃꯟꯕꯅꯣ ꯅꯠꯇꯦ ꯅꯣꯏꯅꯤꯕꯨ ꯅꯁꯛ ꯃꯤꯡꯁꯦꯜꯗ ꯀꯝꯇ ꯌꯦꯡꯗ꯭ꯔꯦ ꯋꯥꯅꯤ ꯊꯧꯕꯒꯤ ꯋꯥꯇꯥꯁꯤꯗꯗꯤ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯃꯥꯏꯗꯨ ꯀꯟꯁꯤꯟꯗꯨꯅ ꯊꯥꯔꯣꯅ ꯇꯥꯗ ꯑꯅꯤꯅ ꯄꯥꯝꯃꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯐꯖꯕꯤ ꯏꯇꯥ ꯑꯗꯨꯒꯨꯝꯕꯅꯤꯅꯦ ꯂꯩꯆꯤꯜꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯩꯗꯅ ꯖꯃꯨꯅꯥꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯥꯗꯣ ꯌꯥꯅꯕ ꯍꯥꯏꯅꯕꯤꯔꯒꯦꯅꯦ ꯊꯥꯔꯣ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯊꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦꯁꯦ ꯑꯗꯣ ꯀꯔꯝꯕ ꯇꯥꯗꯅꯅꯣ ꯄꯥꯝꯃꯤꯁꯤꯕꯣ ꯂꯩꯆꯤꯜꯅ ꯀꯅꯥ ꯑꯣꯏꯅꯤ ꯑꯩꯅꯤꯗꯅ ꯊꯧꯕꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯣꯏꯅꯦ ꯏꯇꯥꯎꯁꯤꯒꯤ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯁꯦ ꯉꯁꯥꯏꯈꯩ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯅꯣꯏꯅꯤꯕꯨ ꯂꯛꯅꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯌꯥꯅꯕꯗꯤ ꯍꯥꯏꯅꯗꯕ ꯌꯥꯗꯕꯅꯤꯀꯣ ꯖꯃꯨꯅꯥꯅ ꯍꯥꯏꯅꯤꯗ ꯂꯩꯆꯤꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯟꯈ꯭ꯔꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯊꯧꯕꯅ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯀꯁꯨ ꯍꯥꯏꯖꯤꯜꯂꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯔꯥꯡ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯃꯈꯨꯠꯀꯗꯣ ꯍꯥꯏꯔꯝꯃꯤ ꯊꯥꯔꯣ ꯃꯣꯏꯅ ꯈꯔ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯏꯇꯥꯂꯦꯝꯕꯤꯗꯤ ꯁꯣꯝꯗ ꯇꯥ ꯊꯪꯅꯗ ꯉꯥꯎ ꯂꯩꯔꯒ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯌꯥꯔꯛꯇꯧꯔꯤꯒꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯋꯥ ꯀꯥꯏꯅꯔꯣꯏꯗ꯭ꯔꯣ ꯀꯥꯏꯅꯔꯣꯏ ꯑꯝꯇ ꯅꯪꯁꯨ ꯇꯥ ꯊꯥꯅꯤꯜꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯃꯥꯏꯂꯦꯝꯕꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯅ ꯍꯥꯏꯖꯤꯟꯕ ꯌꯥꯗꯕꯗꯨꯗ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯤ ꯇꯥ ꯊꯥꯅꯤꯜꯁꯦ ꯄꯥꯝꯅ ꯂꯦꯝꯕꯤꯒꯤꯗꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯅꯝꯒꯦꯔꯥ ꯍꯥꯒꯦꯔꯥ ꯍꯦꯛꯇ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯇꯥ ꯊꯥꯅꯤꯜꯁꯦ ꯍꯦꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯥꯗꯤ ꯀꯩꯁꯨ ꯅꯨꯄꯥ ꯑꯃꯇꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏꯌꯦ ꯅꯨꯄꯥꯕꯨ ꯀꯃꯥꯏꯅ ꯌꯦꯟꯅꯗꯧꯔꯤꯒꯦꯅ ꯀꯥꯏꯅꯒ ꯃꯥꯗꯤ ꯃꯇꯣꯝꯇꯒꯤ ꯑꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯦ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯇꯥ ꯊꯥꯅꯤꯜꯗ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯕ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯅꯥꯀꯜ ꯅꯌꯥꯗ ꯀꯅꯥ ꯂꯩꯔꯤ ꯀꯥꯏꯅ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒꯁꯨ ꯂꯨꯝꯂꯒ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯃꯃꯤꯠꯇꯃꯛ ꯌꯦꯡꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ ꯑꯅꯤꯗꯨꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯇꯔꯪ ꯑꯃꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯝꯕ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯁꯥꯅ ꯑꯁ ꯃꯅꯝꯁꯤꯗꯤ ꯃꯣꯏ ꯑꯅꯤꯅ ꯈꯪꯗꯅꯕ ꯍꯥꯏꯅ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯈꯨꯏꯊꯤꯗ ꯅꯦꯠꯂ ꯃꯥꯜꯂꯤ ꯁꯪꯕꯥꯅꯕꯤꯅ ꯌꯥꯔꯁꯦ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯂꯨꯔꯒ ꯀꯣꯛ ꯌꯥꯕꯁꯤꯕꯨ ꯑꯗꯣ ꯑꯇꯩ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕꯨ ꯂꯦꯝꯕꯤꯗ ꯇꯝꯁꯤꯔꯣ ꯍꯣꯏ ꯍꯥꯏꯗꯅꯕꯨꯗꯤ ꯌꯦꯡꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯅ ꯊꯥꯖꯗꯧꯗꯤ ꯃꯥꯟꯗꯦ ꯃꯑꯣꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯄꯥꯈꯪ ꯌꯥꯊꯤ ꯊꯥꯡ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯅ ꯌꯣꯡꯆꯥꯛ ꯑꯝꯇ ꯍꯦꯛꯇ꯭ꯔꯦ ꯑꯁ ꯌꯣꯡꯆꯥꯛ ꯅꯠꯇ꯭ꯔꯁꯨ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯁꯨꯔꯒ ꯆꯥꯎꯔꯁꯤ ꯑꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨꯁꯨ ꯌꯣꯡꯆꯥꯛ ꯑꯃꯠꯇ ꯍꯦꯛꯇꯕꯤ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯦꯞꯂꯝꯂꯤꯕ ꯑꯅꯤꯗꯨ ꯍꯦꯛ ꯎꯕꯗ ꯉꯔꯥꯡꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯑꯃꯨꯛ ꯃꯆꯤꯟ ꯀꯥꯡꯂꯛꯇꯨꯅ ꯁꯥꯎꯔꯤ ꯅꯣꯏ ꯑꯅꯤꯗꯤ ꯅꯃꯥꯏ ꯌꯥꯝ ꯀꯜꯂꯤꯅ ꯂꯦꯝꯕꯤꯒꯤ ꯈꯣꯟꯗꯥꯗꯨꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯋꯥꯒ ꯍꯥꯏꯗꯧꯕ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯋꯥꯅꯤ ꯈꯜꯂꯒ ꯇꯞꯊꯔꯒ ꯁꯪꯕꯥꯅꯕꯤꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯔꯦ ꯍꯥꯏꯕꯤꯔꯅꯨ ꯑꯝꯇ ꯅꯝꯊꯤꯕꯤ ꯅꯣꯏꯅꯤꯀꯣ ꯁꯤꯟꯅꯕ ꯇꯟꯖꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗꯒ ꯅꯁꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯁꯪꯕꯥꯅꯕꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯅꯃꯥꯏ ꯄꯥꯟꯗꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯒꯤꯁꯦ ꯁꯨꯝꯖꯤꯠ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔ ꯍꯥ ꯊꯣꯏꯆꯥꯅ ꯂꯥꯛꯑꯣꯏꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯁꯥꯅ ꯁꯪꯕꯥꯅꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯗꯤ ꯊꯥꯔꯣꯒ ꯖꯃꯨꯅꯥꯒꯅ ꯏꯟꯁꯤꯜꯂꯛꯄꯗꯨꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯃꯉꯣꯟꯗ ꯅꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯅ ꯄꯩꯊꯣꯛꯂꯒ ꯇꯥ ꯊꯥꯅꯤꯜꯗ ꯀꯦꯁꯤꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯉꯣꯟꯗ ꯀꯥꯁꯨ ꯅꯞꯁꯤꯟꯗꯣꯏꯒꯦ ꯇꯧꯔꯗꯅ ꯃꯣꯏ ꯑꯅꯤꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯛꯅ ꯎꯔꯤ ꯍꯥꯏꯁꯤꯗꯤ ꯈꯪꯗꯕ ꯁꯥꯔꯗꯅ ꯍꯥꯏꯅ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯔꯣꯒ ꯖꯃꯨꯅꯥꯒꯅ ꯂꯩꯆꯤꯜ ꯑꯃꯗꯤ ꯊꯧꯕꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯤ ꯖꯃꯨꯅꯥꯒ ꯊꯥꯔꯣꯒꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯇꯧꯁꯤꯟꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯩꯖꯤꯜꯂꯤꯕꯅꯤ ꯖꯃꯨꯅꯥꯅ ꯑꯁ ꯗꯥꯗꯥ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯇꯥꯗꯨꯗ ꯇꯥꯗꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅꯕꯨ ꯑꯩꯒꯤ ꯋꯥ ꯄꯟꯕꯗ ꯍꯔꯥꯎ ꯅꯠꯇꯦ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯅꯣꯏ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ
ꯅꯨꯡꯁꯤꯗꯕꯁꯨ ꯁꯥꯔꯁꯨ ꯅꯣꯏ ꯃꯁꯦꯜ ꯉꯥꯛꯇ ꯂꯩꯔꯀꯥꯟꯗꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯅꯗꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯕ ꯊꯥꯔꯣꯅ ꯑꯁ ꯇꯥꯗꯒꯤ ꯋꯥꯈꯜꯁꯤꯒ ꯃꯥꯅ ꯈꯜꯂꯤꯁꯤꯒ ꯊꯧꯕꯅ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦ ꯇꯝꯃꯨ ꯇꯥꯁꯤꯗꯅ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯖꯃꯨꯅꯥꯅ ꯀꯥꯏꯗꯒꯤꯅꯣꯗ ꯁꯥꯕ ꯂꯣꯏꯗꯕ ꯂꯥꯏꯕꯨ ꯃꯥꯜꯂꯤ ꯄꯥꯝꯖꯗꯦ ꯀꯥꯏꯅ ꯏꯁ ꯇꯝꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯃꯈꯥꯗꯤ ꯇꯥꯖꯔꯣꯏꯗ ꯂꯩꯆꯤꯜꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯝꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯩ ꯍꯧꯅ ꯍꯦꯛ ꯁꯥꯎꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯒꯤ ꯊꯦꯝ ꯅꯧꯗꯅ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯗꯤ ꯐꯥꯔꯒꯣꯏꯁꯨ ꯂꯧꯗ꯭ꯔꯗꯤ ꯇꯣꯛꯂꯣꯏꯗ ꯊꯧꯕꯗꯨ ꯃꯇꯥꯎꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯐꯥꯊꯕ ꯑꯣꯏꯅ ꯏꯗꯥꯎ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯅꯨꯄꯤꯕꯨ ꯃꯥꯗꯔꯣ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯒ ꯂꯣꯏꯔꯁꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕꯅ ꯑꯃꯅꯤ ꯑꯁꯨꯃꯥꯏꯅ ꯅꯨꯄꯤꯅ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯂꯧꯗꯅꯗꯤ ꯇꯣꯛꯂꯣꯏ ꯐꯥꯔꯒꯣꯏꯁꯨ ꯂꯧꯅꯤ ꯏꯕꯣ ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯕꯨꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯦꯞꯄꯗꯧꯅꯤ ꯍꯥꯏꯅ ꯊꯧꯕꯅꯁꯨ ꯃꯇꯥꯎꯒꯤꯗꯃꯛ ꯂꯦꯞꯂꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯔꯣꯒ ꯖꯃꯨꯅꯥꯒꯗꯣ ꯌꯦꯡꯅꯔꯒ ꯋꯥꯗꯦ ꯍꯥꯏꯅ ꯑꯈꯥꯝ ꯃꯤꯅꯣꯛ ꯑꯃꯃꯝ ꯅꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯁꯥꯅ ꯁꯪꯕꯥꯅꯕꯤꯗꯨ ꯑꯁꯨꯝ ꯆꯤꯡꯂꯒ ꯂꯥꯛꯄꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯪꯕꯥꯅꯕꯤꯅ ꯃꯗꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯈꯔ ꯁꯥꯎꯔꯗꯤ ꯌꯥꯔꯦꯕ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯆꯠꯀꯨꯞꯁꯤ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯃꯌꯥꯗꯗꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯒ ꯇꯥꯜꯂꯛꯂꯦꯗꯅ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯗꯧꯒꯤ ꯇꯧꯏ ꯃꯥꯅꯗꯤ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯑꯣꯏꯔꯤꯅꯤ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯈꯪꯗꯕ ꯑꯣꯏꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯅ ꯈꯪꯅ ꯈꯪꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡ ꯇꯨꯡꯗ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯥꯞ ꯄꯨꯔꯗꯤ ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯅꯕ ꯍꯥꯏꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩꯅꯦ ꯄꯥꯞ ꯂꯤꯁꯤꯡ ꯄꯨꯔꯁꯨ ꯄꯨꯖꯔꯒꯦ ꯅꯪꯁꯨꯅꯦ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯑꯝꯇ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯅꯪꯁꯨ ꯍꯥꯏꯁꯤꯅꯤ ꯍꯥꯏꯅ ꯃꯈꯨꯠ ꯊꯤꯜꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯁꯪꯕꯥꯅꯕꯤꯁꯨ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯉꯥꯏꯈꯣꯕ ꯑꯃꯨꯛꯇꯒ ꯆꯠꯂꯨꯈꯤꯁꯤ ꯀꯩꯗꯧꯒꯦ ꯊꯣꯏꯁꯥ ꯃꯥꯕꯨ ꯂꯛꯅꯒꯤ ꯌꯥꯎꯅ ꯃꯇꯥꯅ ꯂꯛꯅꯔꯤꯅꯤ ꯈꯪꯕꯅ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯪꯕꯥꯅꯕꯤꯁꯨ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯂꯛꯅꯗꯨꯅ ꯏꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯖꯃꯨꯅꯥꯒ ꯊꯔꯣꯒꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯍꯥꯏꯐꯦꯠ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯀꯩꯅꯣ ꯌꯥꯈꯤ ꯆꯔꯣꯡꯒꯅꯤꯅ ꯉꯁꯤ ꯏꯍꯤ ꯍꯤꯒꯠꯇꯅ ꯂꯥꯛꯏꯁꯤꯕꯣ ꯖꯃꯨꯅꯥꯅ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯏꯍꯤ ꯍꯤꯒꯠꯇꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯕꯤꯔꯛꯄꯒꯤꯅꯤ ꯀꯅꯥꯒꯤ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯊꯔꯣꯅ ꯀꯅꯥꯒꯤ ꯑꯣꯏꯅꯤꯒꯦ ꯅꯪꯒꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯅꯠꯇꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥ ꯊꯥꯅꯤꯜꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯝꯇ ꯇꯝꯃꯣꯕ ꯑꯩꯅ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯉꯥꯏꯉꯝꯗꯕꯗꯨ ꯇꯧꯅꯨ ꯏꯕꯦꯝꯃ ꯇꯝꯗꯧ ꯂꯩꯔꯁꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯊꯔꯣꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯅ ꯇꯥ ꯊꯥꯅꯤꯜꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕꯁꯤꯗꯤ ꯖꯃꯨꯅꯥ ꯏꯕꯦꯝꯃ ꯇꯝꯊꯣꯛꯄꯤꯔꯁꯤꯗ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯅ ꯃꯇꯧ ꯌꯥꯝ ꯃꯥꯜꯍꯟꯗꯨꯅ ꯊꯥꯅꯤꯜꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯗ ꯐꯤꯖꯤꯡ ꯂꯥꯎꯅ ꯆꯣꯡꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯗ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯄꯒꯤ ꯅꯣꯏ ꯑꯅꯤꯅ ꯆꯥꯒꯦ ꯍꯥꯏꯕ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯑꯩꯅ ꯀꯣꯔꯐꯨ ꯑꯃ ꯄꯣꯝꯂꯗꯕꯅꯤ ꯖꯃꯨꯅꯥꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯒꯦꯝ ꯄꯣꯝꯕꯒ ꯑꯝꯇ ꯄꯤꯖꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅꯤꯗꯤ ꯅꯪꯅ ꯍꯔꯥꯎꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯟꯅ ꯄꯦꯟꯖꯔꯦ ꯊꯔꯣꯅ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅꯗꯤ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯀோ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯄꯥꯝꯃꯨꯕ ꯃꯥꯅ ꯄꯥꯎꯊꯥꯡ ꯄꯤꯔꯛꯂꯗꯕꯨ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯃꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯆꯤꯜꯒ ꯁꯤꯟꯅꯔꯒ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡꯗꯨ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯈꯟꯅ ꯑꯗꯨꯃꯛ ꯂꯦꯝꯕꯤꯒꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯋꯥ ꯑꯣꯏꯅ ꯑꯣꯏꯗ ꯄꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯊꯥꯖꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯦꯡꯕꯒꯤ ꯎꯅꯁꯤ ꯍꯥꯏꯔꯛꯂꯕꯅꯤ ꯈꯟꯅ ꯄꯪꯍꯥꯗ ꯍꯔꯥꯎꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯖꯃꯨꯅꯥꯒ ꯊꯔꯣꯒꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯆꯠꯅꯗꯕ ꯂꯝꯕꯤꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯁꯟꯖꯥꯕꯨꯡ ꯌꯧꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯊꯥꯅꯤꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯇꯕꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯇꯥ ꯊꯥꯅꯤꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯎꯅꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯥꯅꯗꯁꯨ ꯉꯥꯏꯔꯝꯕ ꯌꯥꯕꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤꯅ ꯉꯥꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯈꯟꯅ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕꯗ ꯂꯥꯛꯄ ꯃꯔꯩꯇ꯭ꯔꯕꯗꯨꯗ ꯂꯦꯝꯕꯤꯗꯨ ꯆꯤꯡꯅꯔꯛꯇꯨꯅ ꯖꯃꯨꯅꯥꯒ ꯊꯔꯣꯒꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯤ ꯆꯠꯅꯗꯦ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯔꯦ ꯑꯩꯕꯨ
ꯌꯨꯝꯗ ꯍꯜꯂꯧꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂ ꯑꯁꯤ ꯈꯟꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯍꯟꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯂꯩꯆꯤꯜꯗꯨ ꯃꯃꯥꯡꯗꯨꯗ ꯐꯜ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯆꯤꯜꯗꯨ ꯑꯗꯨꯃꯛ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ ꯍꯟꯗꯣꯛ ꯀꯩ ꯁꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯉꯥꯎꯁꯤꯟꯅꯖꯕ ꯅꯠꯆꯗꯦꯗ ꯅꯪ ꯁꯥꯒꯦ ꯂꯨꯝꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯆꯤꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯆꯤꯜꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯅꯁꯥꯅ ꯌꯥꯗꯅ ꯈꯨꯠꯁꯤ ꯄꯤꯔꯛꯂꯕꯅꯤꯅ ꯍꯦꯛꯇ ꯆꯤꯡꯂꯒꯦꯅꯦꯀꯣ ꯀꯩꯅꯣ ꯇꯧꯏꯁꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯦ ꯂꯥꯎ ꯅꯪꯅ ꯐꯅ ꯀꯟꯅ ꯂꯥꯎꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯗꯧꯔꯤꯒꯦ ꯍꯥꯏꯅ ꯂꯩꯆꯤꯜꯅ ꯀꯔꯦꯝꯅꯅ ꯂꯦꯝꯕꯤꯕꯨ ꯅꯝꯗꯅ ꯆꯤꯡꯒꯦ ꯇꯧꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯁꯥꯒꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯨꯄꯤ ꯐꯥꯗꯧꯒꯤꯒ ꯇꯧꯔꯗꯅ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯐꯥꯎꯅꯦ ꯅꯝꯊꯤꯕꯤꯅꯦ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯊꯣꯏꯆꯥꯅ ꯅꯝꯊꯤꯅꯕꯅꯦ ꯍꯥꯏꯅ ꯁꯟꯊꯤ ꯇꯩꯁꯤꯜꯂꯛꯄꯩꯅꯤ ꯂꯩꯆꯤꯜꯅ ꯍꯥꯟꯅꯗꯒꯤ ꯅꯝꯊꯤ ꯂꯩꯔꯤꯕ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯁꯟꯊꯤ ꯇꯩꯁꯤꯜꯂꯛꯏꯕ ꯁꯪꯕꯥꯅꯕꯤꯅ ꯍꯣꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯅꯥꯛꯇ ꯆꯪꯕꯒ ꯅꯪ ꯉꯥꯎꯔꯒ ꯇꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯐꯥꯗ꯭ꯔꯦꯗꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯃꯇꯥꯡꯁꯤꯗꯗꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯟꯗꯣꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ ꯊꯣꯏꯆꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯊꯠꯄꯗ ꯅꯠꯇꯦ ꯅꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯉꯥꯎꯔꯒ ꯇꯥꯍꯟꯗꯧꯔꯤꯕꯅꯤ ꯆꯪꯁꯤꯜꯂꯛꯀꯅꯨꯅꯦ ꯅꯝꯊꯤꯈꯩ ꯍꯩꯅꯗꯦ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯃꯅꯝꯁꯤꯗ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯂꯩꯆꯤꯜꯗꯨ ꯃꯅꯝꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯅꯝ ꯆꯦꯜꯂꯕ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ ꯏꯛꯑ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯦꯝꯕꯤꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯇꯥ ꯑꯅꯤꯅ ꯉꯁꯤꯗꯤ ꯅꯇꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯂꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯤ ꯅꯣꯏ ꯑꯅꯤꯒꯤ ꯂꯃꯟꯁꯦ ꯀꯔꯤꯅ ꯁꯤꯡꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯪꯕꯥꯅꯕꯤꯅ ꯏꯇꯥ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯂꯥꯛꯑꯝꯕꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯕꯤꯗꯕꯗꯨꯗ ꯑꯩꯈꯣꯏꯅꯤꯅ ꯅꯪꯕꯨ ꯅꯇꯨꯡꯗ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯅꯣꯏ ꯑꯅꯤꯗꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯊꯣꯏꯆꯥꯅ ꯏꯇꯥ ꯑꯁꯤꯃꯛꯇꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝꯗꯧꯕꯅꯤ ꯊꯔꯣꯒ ꯖꯃꯨꯅꯥꯒꯅ ꯅꯨꯄꯥꯁꯤꯡꯁꯤꯒ ꯁꯔꯨ ꯁꯤꯟꯅꯍꯧꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕꯅꯤ ꯍꯥꯏꯅ ꯁꯪꯕꯥꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯍꯧꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯛ ꯊꯥꯖꯅ ꯈꯜꯂꯨꯕ ꯃꯇꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯃꯊꯃꯣꯏꯗ ꯋꯥꯔꯧꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯟꯁꯤꯟꯕꯗꯒꯤ ꯋꯥ ꯂꯧꯔꯨꯗꯨꯅ ꯂꯝꯊꯤꯕꯤꯅꯤ ꯍꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯨꯕ ꯃꯇꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄꯗꯨꯗ ꯑꯗꯨꯃꯛ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯇꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯈꯛ ꯃꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯦꯞꯄꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯅꯊꯥꯒꯤ ꯃꯐꯝꯗꯁꯨ ꯆꯨꯁꯤꯜꯂꯨꯕꯅ ꯑꯩꯅ ꯅꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯔꯦ ꯅꯣꯏ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯁꯪꯕꯥꯅꯕꯤꯅ ꯏꯇꯥ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯃꯤꯑꯣꯏꯕ ꯑꯣꯏꯔꯒꯕꯨ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯅꯣ ꯊꯣꯏꯆꯥꯅ ꯑꯗꯨꯕꯨ ꯏꯇꯥ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯥꯅꯤ ꯍꯥꯏꯅ ꯇꯣꯈꯥꯏ ꯈꯥꯏꯕꯒꯤ ꯊꯕꯛꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯥꯏꯗꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯥꯏꯕꯛꯐꯕ ꯀꯅꯥꯗꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗ ꯃꯌꯥꯝ ꯃꯔꯛꯇ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯂꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤ ꯈꯛꯇꯅ ꯀꯌꯥꯃꯨꯛ ꯋꯥꯏ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤ ꯏꯇꯥ ꯆꯨꯝꯃꯤ ꯏꯇꯥ ꯉꯁꯤ ꯉꯥꯏꯍꯥꯛꯁꯤꯗ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯂꯥꯝꯕ ꯐꯪꯗꯦ ꯁꯪꯕꯥꯅꯕꯤꯅ ꯆꯨꯝꯃꯤ ꯏꯇꯥ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯝꯗꯅ ꯐꯥꯔꯣ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯀꯤꯕꯗꯒꯤ ꯂꯩꯔꯒꯅ ꯀꯝꯗꯧꯕ ꯂꯩꯇ꯭ꯔꯒꯅ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯕ ꯑꯗꯨꯅꯤ ꯏꯇꯥ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯄꯁꯦ ꯌꯥꯝ ꯆꯨꯝꯂꯝꯗ꯭ꯔꯦ ꯊꯣꯏꯆꯥꯅ ꯐꯔꯦ ꯏꯇꯥ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯔꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯅ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯅꯕ ꯊꯤꯜꯂꯝꯃꯒꯦ ꯑꯗꯣ ꯋꯥꯍꯝꯇ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯆꯥꯗꯨ ꯄ꯭ꯔꯞ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯪꯕꯥꯅꯕꯤꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯗꯨꯅ ꯀꯩꯅꯣ ꯃꯅꯝꯗꯨꯒ ꯃꯤꯒꯤ ꯃꯅꯥꯛ ꯆꯪꯉꯨꯔꯗꯤ ꯋꯥꯟꯊꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯈꯥꯎꯕ ꯀꯥꯎꯔꯨꯔꯦ ꯂꯦꯝꯕꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯣꯏꯆꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯈꯔ ꯍꯟꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯟꯈꯤꯔꯝꯃꯤ